Good morning, everyone. Ayuk ke pau khra pathok charke Huelan Pau newspaper de gini ko mayam asoi ngam yaorasu ngakpigani live ta dum pajabani editing am thiau de bida ko mayam asoi ngam yaorasu ngakpigani Moreh Lambi da counter blockade sangsin ba hokre kuki singi thong sanga gi lichani committee na haikre Moreh gi mathau pangthok liba Moreh da mathau pangthok liba state force singi ising fawo yauna pochai amata panganda bagi khongjang chathar ki bagi paukhum oina ngasi dagi maichai community joint coordinating committee waithau to Hauka and Thawal Kunau Lambi Paringda counter blockade ki khongjang sangsinba hokre committee asigi maikai tha asigi manga da phongdokhiba wafam amada Moreh da law and order ngagliba state forcing da sana thangnaba yaw ba pochai sing phangandabagi khongjang changsin lakliba adu ngarang phawgi manungda handokadabani haina committee asina khangan khiba leirabani karigumba handoktrabadi ngasidagi Moreh Lambi Paringda counter blockade ki khongjang changsin gani haikhibagi matugina Moreh da Tengnopalgi district ki volunteer singna haibagi matungina sangsilakliba thong adugi mayokta counter blockade ki khongjang hokhibani ngasi hokhiba khongjang asi gi matangda committee gi treasurer Kumantem Inauksa amadi women's wing gi secretary Pebam Indira Indira Nina paumi singda phongdorakhibada Manipur ngagliba state force singi manungda Moreh da lairiba singda mafam adugi dukan phamliba singna ising fawba Piba yaroi haina kuki narco terrorist singna thamlakliba athingba asi sanga na chatkadaba thongni makoi gi thong asi leptuna Moreh da laiba state force singda chana thaknaba pidriba fawba Imphal Moreh Lambi Paring da lakpa gari sing Moreh tamna potchai amata pusinba yaroi Manipur lengang nasu asigumba sanga gi thong asi athu matamda thingadabani haiki Narendra Modi gi Agnipat scheme na lebak asigi nahak kaya kangkhong chaihale yamna maruiba paunate pathokcharoi aduga police na bunker sing sajinkhre maira paibi singna haurakpadagi lauthokpasu yaukre ngarang mayam bunker sajilakpi social media da viral ogibaduni ko akopa marok khangminnasi ngasi numidang waramdagi horduna Imphal East amasung West ki tera kaithian singjamai amasung legislative assembly manak yauna Manipur Imphal East na Porompat DC office mamang na chingbada district ani sigi police personnel singna cement bag ta leibak halaga bora sing cement bag ta leibak halaga bora sing mangjongna na sem sadona puraklaga bunker sing sagalakpadagi au singna tharak hungatnakre Aubasingna tharak hungatnakre adu moinamak numidang athengbada uripok canteen hygiene famgi mayok nabada laiba oil pump manakta sagalamba bunker adudi mafam adugi maira paibi singna athingba pirakpadagi amuk thugaikre hari yam angakpa thodom ni ko sijo khangauduna bunker ga sajalakpa mafamda bunker sajalakpa kai kai da sajalai no adu ngarang ida adu bujikti loina thugai kramale lokthokra male ngasigi social media ayukta ju hoi tera da ju bunker lokthokibagi akoigi photo guma thagal ego myam adu ngarang je ngarang nungda waram dagi horduna Imphal East amasung West ki tera kaithel singjamai Manipur legislative assembly gi manak yauna Imphal East ki Porompat DC office mamang na chingbada district ani sigi police personnel singna cement bag ta lebak halaga bora sing mangjauna na sem saduna puraklaga bunker sing sagalakpadagi au basingna tharak hunagre adu moinamak numidang athengbada uripok canteen hygiene famgi mayokta laiba oil pump manakta sagalamba bunker adudi mafam adugi maira paibisingna thingba pirakpadagi amuk thugaikre adu teragi ju thugaikhraba male ko ngasi myam adum social media da myam uramani kuki MLA tara yaudраbasu assembly mifam amuktang di phambiyu ima maira na assembly jangtang phambiyu haibuko kuki MLA tara ji yaudraju MPA gi 37 suba mapok kumon numita military affairs committee na yaifa paujel pirakli Bidyandagi mathakta anova session amukasu hapsin kre ahumlak suboina police custody lokre Lengak leitabga chap manare hana bana solution oiroi L Thoiren